Kuki Singgi Blockade Handoktragadi counter economic blockade Tousallakadouri. Kuki Singna National Highway No. 2 Imphal Dimapur Lambida Kauriba economic blockade asi athuba matamda Handoktragadi National Highway 152 Imphal Ukrul Lambida counter economic blockade chatharagani haina Lamlai Kendra Village Volunteer Force LKVVF na akan mawafam thamlakli. Ipa ipu Singgi haktaktagi thamna pokpi uyok sing amadi Yangang pokpi uyok sing haina khangna duna laklaba umangbu Kuki singna Saibol Village haina ming thonjinlakpa laibak thibani. Lenga ki record ta Saibol Village haiba khul laite haina LKVVF ki Commander-in-Chief Yungkhaibam Bosanna pendaba fongdorakli. Ngasi Imphal East ki thamna pokpi mayai lekai da pangthokiba paugi mifam amada Bosanna haikibada British ki matamda leiramkiba Manipur State Darbar gi matung inna chingsang pareng asi thamna pokpi amadi yaingang pokpi khunja Singgi uyok naba ching oina piram labani. Indian Forest Act ki matung inna forest ki area da khul taba yade haiba akan mawafam laina Kuki singna uyok sing asida khundasin lakhibani haina mahakna fongdokhi. Hairiba chingsang pareng asida lairamba Kuki militant singna lairamba lanbanda lairiba Central Forcing lokthoktriba makhai economic blockade tawgani haiba Kuki Singgi wafam ngaktaba ngamde. Talak asida Kangpokpi gi SP na Kuki gi loop kotuga manaraga pung kunmari gi manungda uyok sing asida lairiba Central Forcing lokthokani haiba wafam lakliba asida Kuki militant singna tatana landarakliba lamlai AC gi yaingang pokpi Thamna pokpi Santi Khongbal Sanasabi amadi Sabungko Khunawgi miyam singdi mipaiba pokle hairi. Kuki Singgi sasinaba thawong singda center laingakna lumna lawbagi mawongda urakpa asina center laingakna geopolitics sanaduna Manipur asi Kuki singda yonthokhrabra haina chingnaba faure. Lan pamdaba lamlai AC red zone manung channa lairiba khunja singna thengnariba awaba sing asi yenglaga uyok sing asida Central Forcing adumak thambiyu loinana athuba matamda Kangpokpida chathariba economic blockade hangdoknaba laingakna ahenba mityeng changadabani haina mahakna fongdokhi. Tasengna aikhoigi lamlai kendra sida red zone chingbasingda mamangdagi talakpa kaya ama handak khara makhaidi aikhoida government gi side gi tobi adubu aikhoina amuke hena pamjabana makhoina Kuki gi bunker sing takthokraba mafam sing asida aikhoigi lamlai kendra village voluntary force ki maikaidagi amadi khunja singi maikaidagi aikhoina tohonjaningbadi tasengna hairiba mafam sing asida aikhoigi CRPF amadi BSF Manipur force ka punna combined team gi oiba adumba kem sarga haidi aranba torokpa phattaba torokpa jingsibu matik chana ngakthoknabagi damakta madugumba protection gi kaino amakak thamanjaningi government gi side ta loina na ngasi aikhoigi Manipur da taminariba chahi lising kaya dagi chahi chamri changa gi mamang dagi taminariba aikhoigi khongchai hariba jati singasi aikhoi khangi tawbadabu makhoina aikhoigi lamsing reserve area singda hanjan sigumba khunda salaga moigi atop mafam dagi brahma dagi kari dagi pusalaga makhoigi community masing henkatnaba tawriba lalong sichu aikhoi tahonjaning de loina na makhoina achumba tawji harabadi aikhoi jati khudimak hanadagi hingminarapadauna hingminasi haiba taragadi hana chahi chamri chamga gi mamang dagi lei birakpa aikhoigi pongchai hariba kangbu sing asina makhoida changaiba aikhoigi brahma dagi changsilaiba aikhoigi Kuki terrorist sing asi makhoi masana ngakthok jagadabani matamduda aikhoiga moiga amato oina leiminaba yani natragadi makhoina adugumba singadu yokhalagadi aikhoisu makhoigi mathakta tahonningdaba thodok kaya tholakpa yai maram maduna makhoina su makhoigi khunsinga changakpa asigumlaba terrorist sing asi ngakthoktuna aikhoiga nuksi chanana leiminanabagi lalongduma singadabni haibasi aikhoigi lamlai kendra village voluntary side tagi thamjari.